ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯒꯗꯕ ꯑꯍꯤꯡꯕ ꯖꯤꯕꯁꯤꯡꯕꯨ ꯅꯨꯡ ꯑꯣꯜꯍꯟꯕ ꯉꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯥꯠ ꯑꯃꯈꯛꯅꯤ ꯂꯦꯛ ꯅꯦꯇ꯭ꯔꯣꯟ꯫ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯛ ꯅꯦꯇ꯭ꯔꯣꯟꯒꯤ ꯏꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯦꯟꯖꯔꯁ ꯑꯣꯏꯔꯤꯕꯅꯣ? ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯄꯥꯠ ꯑꯁꯤꯗ ꯀꯔꯝꯕ ꯖꯤꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤ? ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯥꯠ ꯑꯁꯤꯗ ꯇꯥꯁꯤꯜꯂꯕꯗꯤ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯑꯃꯦꯖꯤꯡ ꯑꯣꯏꯔꯕ ꯄꯥꯎꯈꯨꯝꯁꯤꯡ ꯑꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯈꯪꯗ꯭ꯔꯤꯉꯩꯗ ꯂꯦꯛ ꯅꯦꯇ꯭ꯔꯣꯟ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯅ ꯁꯦꯝꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯐꯖꯅ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯗꯦꯗ ꯁꯤꯒꯤ ꯍꯩꯔꯣꯛ ꯃꯥꯟꯅꯕ ꯇꯟꯖꯥꯅꯤꯌꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯐꯪꯕ ꯄꯥꯠ ꯑꯃꯈꯛꯅꯤ ꯂꯦꯛ ꯅꯦꯇ꯭ꯔꯣꯟ꯫ ꯂꯦꯛ ꯅꯦꯇ꯭ꯔꯣꯟ ꯍꯥꯏꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯈꯥ ꯋꯥꯡꯒꯤ ꯑꯁꯥꯡꯕ 56 ꯀꯤꯂꯣꯃꯤꯇꯔꯁ ꯈꯛꯇꯅꯤ, ꯑꯗꯨꯒ ꯑꯄꯥꯛꯄꯅ 24 ꯀꯤꯂꯣꯃꯤꯇꯔꯁ ꯈꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥꯅꯤꯌꯥꯟ ꯂꯦꯛ ꯑꯁꯤꯒꯤ ꯑꯉꯛꯄ ꯑꯃꯅ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯃꯠꯇ ꯑꯣꯁꯤꯟꯁ ꯅꯠꯇ꯭ꯔꯒꯅ ꯔꯤꯚꯔꯁ ꯑꯃꯠꯇꯗ ꯏꯁꯤꯡ ꯆꯦꯟꯊꯣꯛꯇꯦ꯫ ꯁꯨꯞꯅꯒꯤ ꯄꯥꯠ ꯑꯁꯤꯗ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄ ꯈꯛꯇꯅꯤ, ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡ ꯀꯌꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯇꯥꯁꯤꯜꯂꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯑꯍꯤꯡꯕ ꯖꯤꯕꯁꯤꯡꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯌꯧꯍꯟꯕ ꯉꯝꯕ ꯊꯨꯝꯍꯤꯁꯨ ꯌꯥꯝꯅ ꯆꯦꯟꯕ ꯄꯥꯠ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯄ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯔꯤꯂꯦꯁꯟ ꯑꯣꯏꯕ ꯃꯔꯝ ꯑꯃꯅ ꯂꯦꯛ ꯅꯦꯇ꯭ꯔꯣꯟꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯦꯛꯇꯤꯚ ꯚꯣꯜꯀꯦꯅꯣ ꯃꯥꯎꯟꯇꯦꯟ ꯑꯣꯐ ꯒꯣꯗ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ, ꯃꯁꯥꯏ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯣꯜ ꯗꯣꯏꯅꯤꯌꯣ ꯂꯦꯡꯒꯥꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯑꯦꯛꯇꯤꯚ ꯚꯣꯜꯀꯦꯅꯣ ꯑꯁꯤꯗꯒꯤꯅꯤ꯫ ꯁꯣꯗꯤꯌꯝ ꯑꯃꯗꯤ ꯄꯣꯇꯥꯁꯤꯌꯝ ꯀꯥꯔꯕꯣꯅꯦꯠ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯅꯦꯇ꯭ꯔꯣꯀꯥꯔꯕꯣꯅꯦꯇꯥꯏꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯚꯣꯜꯀꯦꯅꯣ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯏ꯫ 2006ꯗꯁꯨ ꯃꯩꯒꯤ ꯆꯤꯡ ꯑꯃꯁꯨ ꯑꯃꯨꯛ ꯄꯣꯈꯥꯏꯈꯤ꯫ ꯃꯇꯝ ꯑꯃꯗ ꯏꯖꯤꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯇꯝ ꯀꯨꯏꯅ ꯂꯤꯗꯨꯅ ꯄꯠꯊ ꯄꯨꯝꯊꯗꯅꯕ ꯁꯦꯝꯕ ꯃꯝꯃꯤꯐꯤꯀꯦꯁꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯑꯁꯤꯗ ꯃꯝꯃꯤꯐꯤꯀꯦꯁꯟꯒꯤꯗꯃꯛꯇ ꯏꯁꯤꯡꯗ ꯁꯣꯗꯤꯌꯝ ꯀꯥꯔꯕꯣꯅꯦꯠ ꯑꯃꯗꯤ ꯁꯣꯗꯤꯌꯝ ꯕꯥꯏꯀꯥꯔꯕꯣꯅꯦꯠ ꯃꯤꯛꯁ ꯇꯧꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯦꯃꯤꯀꯦꯜ ꯀꯝꯄꯣꯖꯤꯁꯟꯁꯤꯡ ꯑꯁꯤꯅ ꯄꯥꯠ ꯑꯁꯤ ꯁꯦꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯛ ꯅꯦꯇ꯭ꯔꯣꯟꯒꯤ ꯏꯁꯤꯡꯗ ꯀꯦꯃꯤꯀꯦꯜꯒꯤ ꯃꯆꯜ ꯀꯌꯥꯃꯔꯨꯝ ꯌꯥꯎꯕꯅ ꯏꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯜꯀꯂꯥꯏꯟ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡꯒꯤ pH ꯂꯦꯚꯦꯜ ꯑꯁꯤ 10.5ꯀꯤ ꯃꯊꯛꯇ ꯑꯣꯏ꯫ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯍꯥꯏꯗ꯭ꯔꯣꯖꯦꯟꯒꯤ ꯀꯝꯄꯥꯎꯟ ꯑꯦꯃꯣꯅꯤꯌꯥ ꯑꯁꯤꯒꯤ pH ꯂꯦꯚꯦꯜꯒ ꯂꯦꯛ ꯅꯦꯇ꯭ꯔꯣꯟꯒꯤ pH ꯂꯦꯚꯦꯜꯒ ꯍꯥꯏꯔꯞ ꯃꯥꯟꯅꯩ꯫ ꯀꯦꯃꯤꯀꯦꯜ ꯀꯝꯄꯣꯖꯤꯁꯟꯁ ꯀꯌꯥꯅ ꯔꯣꯖ ꯃꯆꯨ ꯅꯠꯇ꯭ꯔꯒꯅ ꯄꯤꯡꯛ ꯃꯆꯨ ꯑꯣꯏꯍꯜꯂꯤꯕ ꯄꯥꯠ ꯑꯁꯤꯗ ꯎꯆꯦꯛ ꯀꯌꯥꯒꯤ ꯆꯥꯛꯇꯥꯐꯝꯁꯨ ꯑꯣꯏꯍꯜꯂꯤ, ꯑꯗꯨꯕꯨ ꯎꯆꯦꯛ ꯀꯌꯥ, ꯁꯥ ꯀꯌꯥ ꯏꯔꯥꯏ ꯂꯥꯏꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯁꯨ ꯇꯥꯍꯜꯂꯤ꯫ ꯏꯁꯤꯡꯗ ꯂꯨꯞꯂꯨꯕ ꯎꯆꯦꯛꯁꯤꯡꯒꯤ ꯃꯁꯥꯕꯨ ꯀꯦꯜꯁꯤꯐꯥꯏꯠ ꯇꯧꯗꯨꯅ ꯅꯨꯡꯗꯧꯅ ꯀꯜꯍꯜꯂꯤ, ꯍꯥꯏꯕꯗꯤ ꯅꯨꯡꯗꯧꯅ ꯀꯜꯂꯕ ꯀꯦꯜꯁꯤꯌꯝ ꯀꯥꯔꯕꯣꯅꯦꯠꯇ ꯑꯣꯟꯊꯣꯛꯏ꯫ 2013ꯗ ꯋꯥꯏꯜꯗꯂꯥꯏꯐ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯤꯛ ꯕ꯭ꯔꯦꯟꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯗꯨꯅ ꯂꯩꯔꯕ ꯁꯥ ꯎꯆꯦꯛ ꯀꯌꯥꯒꯤ ꯐꯣꯇꯣꯖ ꯀꯌꯥ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯐꯦꯅꯣꯃꯦꯅꯥ ꯑꯁꯤꯕꯨ ꯗꯣꯀꯨꯃꯦꯟꯠ ꯑꯣꯏꯅ ꯁꯦꯝꯈꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯊꯔꯛꯄ ꯗ꯭ꯔꯥꯏ ꯁꯤꯖꯟꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡ ꯑꯣꯜꯂꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯗꯤꯁꯀꯚꯔ ꯇꯧꯈꯤ꯫ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗ ꯃꯪꯂꯥꯟꯒꯨꯝ ꯚꯨꯠꯀꯤ ꯂꯝ ꯑꯃꯒꯨꯝ ꯈꯟꯈꯤ꯫ ꯀꯦꯃꯤꯀꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯦꯛ ꯅꯦꯇ꯭ꯔꯣꯟꯒꯤ ꯏꯁꯤꯡꯗ ꯌꯥꯎꯕꯅ ꯌꯥꯝꯅ ꯍꯥꯏꯂꯤ ꯔꯤꯐ꯭ꯂꯦꯛꯇꯤꯚ ꯑꯣꯏ, ꯍꯥꯏꯕꯗꯤ ꯃꯉꯥꯜ ꯌꯥꯝꯅ ꯊꯛꯇꯣꯛꯏ, ꯑꯆꯧꯕ ꯃꯤꯡꯁꯦꯜ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯦꯛ ꯀꯌꯥ ꯁꯤꯔꯕꯁꯨ ꯑꯗꯨꯝ ꯍꯟꯅ ꯍꯟꯅ ꯎꯆꯦꯛ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯀꯛꯅꯕ ꯖꯤꯕ ꯈꯔꯗꯤ ꯄꯥꯠ ꯑꯁꯤꯗ ꯆꯥꯛꯇꯥꯔꯒ ꯂꯩ꯫ ꯍꯨ ꯆꯦꯜꯂꯕ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯔꯕ ꯃꯐꯝ ꯑꯃꯒꯨꯝ ꯐ꯭ꯂꯦꯃꯤꯡꯒꯣꯁ ꯍꯥꯏꯕ ꯎꯆꯦꯛ ꯃꯈꯜ ꯑꯁꯤꯅ ꯁꯂꯨꯞ ꯁꯂꯨꯞ ꯆꯥꯛꯇꯥꯔꯒ ꯂꯩ꯫ ꯑꯁꯨꯝꯅ ꯐ꯭ꯂꯦꯃꯤꯡꯒꯣꯁ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯠ ꯑꯁꯤꯒꯤ ꯏꯁꯤꯡꯗ ꯂꯩꯕ ꯉꯝꯂꯣꯏ꯫ ꯐ꯭ꯂꯦꯃꯤꯡꯒꯣꯁꯀꯤ ꯌꯥꯝꯅ ꯀꯟꯕ, ꯇꯐ ꯑꯣꯏꯔꯕ ꯁ꯭ꯀꯤꯟ, ꯃꯈꯣꯡ ꯑꯋꯥꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯁꯣꯜꯇꯤ ꯑꯣꯏꯔꯕ ꯄꯥꯠ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯐ꯭ꯂꯦꯃꯤꯡꯒꯣꯁꯁꯤꯡꯅ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯐꯪꯕ ꯏꯐꯨꯠ ꯃꯆꯥ ꯃꯆꯥꯁꯤꯡꯗꯒꯤ ꯂꯥꯛꯄ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯊꯛꯇꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯊꯛꯅꯕ ꯐꯪꯗ꯭ꯔꯕ ꯐꯥꯎꯕꯗ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡ ꯊꯛꯄ ꯉꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯌꯥꯎꯖꯕ ꯄꯥꯔꯇꯤꯀꯨꯂꯔ ꯒ꯭ꯂꯥꯟꯁ ꯑꯃꯅ ꯊꯨꯝꯒꯤ ꯁꯔꯨꯛ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯇꯣꯟ ꯑꯍꯣꯕꯗ ꯆꯦꯟꯊꯣꯛꯍꯟꯗꯨꯅ ꯑꯁꯨꯝꯅ ꯂꯥꯏꯅ ꯍꯤꯡꯕ ꯉꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯆꯈꯥꯎ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯛꯁꯤꯛ ꯑꯣꯏꯔꯤꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯉꯝꯃꯤ꯫ ꯂꯦꯛ ꯅꯦꯇ꯭ꯔꯣꯟꯗ ꯐꯪꯕ ꯑꯜꯒꯤ, ꯑꯄꯤꯛ ꯑꯄꯤꯛꯄ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯃꯗꯤ ꯇꯤꯟ ꯀꯥꯡꯒꯤ ꯃꯔꯨꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯍꯤꯡꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯛ ꯅꯦꯇ꯭ꯔꯣꯟ ꯑꯁꯤꯕꯨ ꯄꯔꯐꯦꯛꯠ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯒꯤ ꯑꯣꯏꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯦꯛ ꯅꯦꯇ꯭ꯔꯣꯟꯒꯤ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯕ, ꯏꯁꯤꯡꯗ ꯃꯇꯝ ꯈꯔ ꯀꯣꯟꯇꯦꯛ ꯂꯩꯅꯕꯗ ꯍꯤꯡꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯂꯦꯛ ꯅꯦꯇ꯭ꯔꯣꯟꯒꯤ ꯏꯁꯤꯡꯒꯤ
टेम्परेचर अदुकी मतिक वांगे 60 डिग्री सेल्सियस की मथक्ता टेम्परेचर ओय मरम असिना 60 डिग्री सेल्सियस की मथक्ता सारब इसिंग असिना सेकेंड मंगा दगी तादना इराई लाइना हक्चांगे 3rd डिग्री फावदी चाकप ngamgani करिगुम्बा इसिंग असिदा इरोइबा नत्रगना इराकनबा मतमदा खुदक्तदी नुंग हेक्तो ओलोय इसिंगदा लेबगी मतम अदुदा डिपेंड तौवे करिगुम्बा इसिंगदा लुप तकिदुना हक्चांग नुंग ओनख्रबदी चही कयागी मतुंगदा येंगलबसु हक्चांगी ऑर्गन्स अतोपा बॉडी पार्ट्स अमता पुमथबा तौदना टेक्ता कायदना अदुमक ओइगनी मम्मिफिकेशन तौदुना हक्चांग प्रिजर्व तौबा अदुगा चप मानै अल्कलाइन की चांग यामना वांगबना हक्चांगी सरुक अमता पत्थबा पुमथबा ngamde 2007 दा वाइल्ड लाइफ फोटोग्राफर कंगलुप अमा हेलीकॉप्टर क्रैश तौदना लैक नेट्रॉन दा तासिनखे अदुबु लाइबक फबदी मियोय निपाना साबा टीम मेंबर सिंग अते अका यावबनतना असीबदी यावखिदे लैक नेट्रॉन की मनाक्ता खुंदारगा लेबा मसाई ट्राइब्स हाइना खंगनबा मियोयसिंगना मखोयबु मतेंग तौदुना हिंगबा ngamखि असुमना मालेम की तोंगान मफम कयादा असिगुम्बा तमथीरबा मफम कया मरमसु लेरे असिगुम्बा इंटरेस्टिंग ओइबा वीडियोस कया येंगबु फंगनबा चैनल असिदा अहानबा ओइरबदी सब्सक्राइब तौसनबियो।